Secondary Education Manipur na lauba Class 10 Exam 2026 ki fal ngasi nungtil pung 3 lautoklagani. Kamjong District ki border area da chatakhiba militant attack Chief Minister COM Chana review meeting pangthok tuna kupna khanakre. Amadi Security Force Amadi Manipur Police na chatakhiba apunba operation singda kunsul kulay kaya pagat pangamkre. Kurumjari ISCOM Manipuri Pau Mining Tabiri Bakwai Pumna Makpu Taramna Okchari Huzik Pau Sandokna Pizeri Board of Secondary Education Manipur Bosem na Lauba High School Leaving Certificate Examination 2026 ki fal ngasi nungtil pung 3 taba matamda lauktoklagani. Panbayabadi chahi asigi haukiba February ki tang kunhumdoi dagi March ki tang kunhumdoi fauba pangthokiba Class 10 gi exam asida punna mahiroi lising kuntra tarukka chatret ka kunmanga na ching amadi tampaki tongan ba examination center chamaga humfuma thoida exam thaki makoi sing adugi manungda mahiroi lising taranipan ga chahumga humfutara mangana nupa macha amadi mahiroi lising taranipan ga chahumga yangkhaina nupi macha singni Masigi manungda mahairoi chahumga maudrani thoi amadi ing kumja lising aniga supna kunhumdoigi megi ahumda haurakhiba irang asina maram oiraga Manipurda thokiba irang asina maram oiraga lanjena duna lairiba IDP imung singdagini Bosemgi Secretary S Jitelal Sarma gi matung inna exam thakiba mahairoi lising nipanga chamaga maudra amana government school lising amaga chamriga maudra nipana government aided institution sing amadi lemhoriba mahairoi lising kuntaret ka supna kuntra tarukna tongan baching amadi tampaki private school sing dagini exam gi fal asi ngasi nungtil pung 3 da hek laukthokpaga iroinana www.result.bosem.in amadi DigiLocker dasu yengba fangani hairi Tha asigi tang taruk amadi taret ki lonaba ahing nongyai matung pung anirom taba matamda Indo-Myanmar border manakta leiba Kamjong district ki khulkaya khutlai paiba militant singna akanba attack chathaduna yum kai kaya bai thadokhiba thodok adugi matangda Chief Minister Yumnam Khemchand BSF ki makok thongba official singa unaduna Manipur gi law and order gi fibam gi matangda review meeting ama pangthoktuna kupna khanakre Panbayabadi ngarangi thodok aduda Kamjong district ki Namli, Wangli amadi Choro hairiba naga taba khul singda khulai paiba militant singna atamnana target tawrakhibani thodok thokfam dagi phangba pau amagi matung inna thodok aduda Namli da leiba yum ani amadi Wangli da leiba yum ahum mari mai tumna chakhi kunja singna phongdorakpa Choro village da leiba Church adu khakta natana yum ayamba mai tumna chakre hairi thodok asi thokraba matung Chief Minister Yumnam Khemchana thodok asibu akanba mawongda condemn tawrakpaga loinana border area da oiriba fibam asi kupna khanaba matam oire lengaknasu oirakliba fibam asi kupna yengsili haina thamlakhi hiram asigi matangda yengsinanaba mari leinaba security force singdasu khanghan khre hairi panbayabati MLAL kaisingna ngarangi thodok adu Chumnagi Kanglupki Irang Nate, Myanmar da based over Kuki National Army, Burma, Amadi, People's Defense Force, PDF, Yauna, Myanmar da based over militant group Singna Chathabani, Haikiba Laikrabani.
Haukiba pung kunmari asida security force amadi Manipur police ki apunba kangbu singna senapati amadi Churachandpur district ki tongan ba mafam singda thiba humba ki thabak chathabada tongan ba makhal gi khutsu khulai sing amasung bomb amadi nongmai maru kaya fagat pangamkre security force amadi police ki kangbu amana ngarang senapati district ki marimai Hengbung Hill Range Tatata Kiba Operations Amada Kutsu Kulai Kaya Fagat Pangamki Fagat Laba Kulai Sing Adudi Magazine Yauna .22 Rifle Ani Magazine Yauba .303 Rifle Ama Magazine Ga Konana MP5 Ama Magazine Yauba AK-47 Ama Local Med Bolt Action Rifle Mari Local Med Sun Shotgun Ama Magazine Yauba .32 Pistol Ahum Magazine Yauba .22 Pistol Ani tongan ba caliber gi life round humfudra mapand amadi tongan ba caliber gi ahang ba case tara humdoini numit asimakta da security force amadi police ki apumba kangbu amana Churachandpur district ki Hengkap Court area da chathakiba search operations abadasu masing yamlaba bomb amadi khulai kaya fagatpa ngamki fagatlaba khulai sing adudi single barrel rifle ahum .303 rifle ama pompi ama rocket cell mari gram changa lumba cylindrical IED ama kilogram mari lumba conical IED ama bulletproof jacket mari helmet ani AK-47 ki kapthok kraba maru mari 7.62 mm gi ahangba case mari amadi radio set charger amani Loisilak pada maru iba pau amukahana pizeri. Board of Secondary Education Manipur na Lauba Class 10 Exam 2026 ki fal ngasi nung hilpong ahumda lautok lagani. Kamjong District ki border area da chatakiba militant attack Chief Minister Y. Chana review meeting pangthok tuna khopna khanakre. Amadi security force amadi Manipur police na chatakiba apunba operation singda kutsu khulai kaya fagat pangamkre Pungza si fawbuda pizza ba ISCOM gi Manipuri pau matang asiloi